Zauzang tekta mahiroi nupi macha amaga nupa macha amaga mafam khangdana mangkhibagi thodokta chauna chenaba mioi fabagi mathakta makoina setkiba fizol khara fangbagi report leirabanina hakchang ani asigi saru machet amata oirabasu imung manungda fanghanfam thoi haina opposition MLA ke Ranjit House ta takshinkhrai Chief Minister and Birenna mahiroi ani asigi case asi leingakna hakchina lawi khwaidagi nungaitaba thodok asida January bamioi shing matik chaba chairak pi na balingak na takshili haina house ta thamkhrai Assembly mi from the MLA Ranjit na mahiroyani asigi matangda calling attention pukhatladuna tamthiraba mihat asiga mari leinana Assam ge Kamrut court ta CBI na charge sheet thangat khibaleikrai thodog asigi master planner ni haiba paulunmang kauba mioi amasu Pune dagi CBI na fakhibagi pauleikrai Jenaba mioi singfa bangam labanina mahiroi ani asina aroiba yahip tan kiba mafam khangfam thoi charge se thangat kiba than nipan helak laba fawbada langla langjin leitaba laibak thibani haina phongdokhe MLA na pukhalaki bawafam sing asigi paukhum pireduna CM na thodog asida khutlai paiba lalhoba yauramba yabagi chingnaba leibana state na case asi paibada khudong chadaba lakpadagi leibak asigi khwaidagi wangba agency ama oidiba CBI da khutchina khibane Case asigi matangda CBI gasu matam pumbada pau faunaduna lakli haike agency amana paiduna leiba case oibana leingak na ngai hak leitana khut thingjinba yadabo wafam lei adumakpo CBI na ngamba thakta hotnaduna imung manungna pamliba wafam thabak ton thokna basu kanna takshinduna lakle Hauzik su taknari thodok asida natana irang manungda mafam khangdana mangkhibadagi hakchang fangdana leiriba mioi khudingmakki langla langjel fangnaba laingaki maikaidagi kanna hotnari haina house thamke agency mana paibanina akoina alaitana haibasu yaba natisa adu bai koi kanna taksalli hujiki leigedrabdugi kainomta worsu fangalaga ahalamanda satnabigi oina sinasi haibasu taksalli aduna अखोगी स्टेट की ओइबा इनकन्वीनियंट लेबदगी CBI गुम्बा ख्वाइदगी अचौबा एजेंसी अमदा सिनजबनी करिगुम खरदी सोइदन पॉजिटिवली तोरकनी ना थाजब लैसा